Maitei amadi kuki anigi marakta thokliba conflict asina sokhanlaba jingya nakna leiba mafamgi lomi sing ngakpi senbigani haiduna thokiba lengaki cherol adugi kari wahan thok leibagi haina coordinating committee on Manipur integrity kokomi farmers wingi convener AB Ilangbamna hanglakli wafam asing asi lamfel leiba lob asigi office ta pangthokiba pawgi mifam amada phongdokibani mana makhata raduna affected areas singda nongma kangdana thokliba iranga sigi matangda security force singna ngakpi senbigani haibagi cherol thokrabasu ngasi fawba thabakoina pangthokpa ude nongma kangdana longmi singda ayetpa pibata natana nongmai kapsinduna awa ana thokhaliba asi athuba matamda mari leinaba singna lephangadabani amade affected area da lairiba longmi singna low subagi matam pung kaya dagi kaya fawba sugadoribano haibagi matangda longmi singna jamam nariba asi athuba matamda security force singna khanghanbiyo haiki masida natana ngarang fubala da low uba longmi ningthaujam birenbu kuki militant singna nongmai kapsinduna sok apan thokhaliba asi manak nangna lairiba security force singna karigi tumina yengduna lairibano longmi sing ngak senbi bagi mahutta security force singna longmi singda nakoigi thawai hingnaba chenkro haiba wafam phungdorakpa asina manipur da thokliba iranga sida security force singna kuki militant singda phongna support tawre takpani makhatana asigumba laibak thiba thodok asi thoktananaba affected area da lairiba longmi singi oiba kari section thorang lokhatkadagi haibadu magi district da lairiba mari leinaba singna athuba matamda longmi miyamga punduna khana nainagadabani hainasu makhatana phongdokhi hantak affected area singida tatpa laitana akogi thodok wathok mayamama akoi thui affected area longmi miyamda chamamnaba bap tadaba ama yaure central force na aduga state force na longmi miyamda security ngakpi gani low suba yahan gani haidana insurance pigraga masi kamaina ngakpirino karamba mongna ngakpirino ngakpagi khudamla akogi kanoda longmi miyamda piriba chaitheng jingje aduna masi akogi longmi miyam jingda akogi authority jingna aduga central force na aduga state force na chamam na bajingje bap ta hanbiyo karam kanda longmi na magi lofamda thabak suba chatpa yagani karam matamdagi hauraga karam matamda loishangani security force singduna moina ngakadabaje pung kaya phawba hojiki affected area singjigi jaga jingja ngakpi gadoino karam matamdagi thabak suba hauraga karam matamdagi loishangani haibagi sugumba aikhoida insurance aduga aikhoida masigi bap tabaje longmi miyamda karimta leite masi leitabagi maramna longmi singduna magi masagi labukta low suba chachaba kanda sugumagi khudong thebaje longmi miyamda nangbani aduna masi yamna athuba matamda longmi miyamda bap tadabaje yam thuna tahanbiyo karama matamdagi thabak suba chatkini labukta karama matam bogda security na ngakpi gani numit kyani ngakadoino haiba sigi chamamna baje longmi miyamda lehenbiginu haibaje ahan boina thamjage